ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯟꯊꯧꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯟꯊꯧꯂꯤꯛꯂꯝꯅ ꯂꯦꯞꯇꯅ ꯁꯥꯟꯅꯖꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯋꯥꯔꯤ ꯑꯃꯃꯨꯛ ꯇꯥꯕꯤꯔꯁꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯗꯤ ꯍꯥꯏꯈꯤꯗꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯝꯕ ꯊꯤꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤ ꯃꯦꯘ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯌꯨꯝꯗ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯗꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯃꯨꯛ ꯆꯠꯂꯦ꯫ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯍꯜꯂꯛꯂꯒ ꯌꯨꯝꯒꯤ ꯊꯕꯛ kaya ama mateng pangi, thawak suba su chatle. Mahak paisa yamna tanba, paisa paidaba yade habagi asada, yamna kanna honaduna lakle. Mahakna home twitter chatpa khudingi, mahakna tuition tawbiribi angangdagi mamana, Meghabu yamna luna tawe. Mahakna ngausinadaba, gyan tana leiba kaya aduna, leikaina su mahakpu luna tawe. Mahaki nungi wakhaldadi kari leiba habadudi khangde. Miyam mamangdadi mahakpu yamna phana ui. Mahak nisha chade, yu thakte. Mahaki afaba mong matau kaya aduda leikai mishingna magi macha warakpada Meghagumna tau haiduna hainaba phawba yawe. Nongmadi mahakna tuition tawbiribi angangdugi mama makhoinadi itaima haiduna kauba Romitana Meghabu kausille. Mahakna Meghada asumna hairai. Megha, nangbu nupi ka koibra, nangi khangnaba nupi leibra, nupi dubu leiradi nataimadasu hayo kadaidagino. Meghado wa amata ngangde, tuminda ikaiduna nontaduna lei. Ngaktang leiraga Meghana tamna khumlai. Leitide taima. Mahaki wahayaduda matai Romitana mu hairai. Nangbu asengmagi leitabra. Leitragadi nupi ama khangnagera. Nupi do masak matawsu adum yai. Mabuk mapaw siyana phabane. Meghana mu hanglai. Nupi dubu kanano itaima. Khoi swaidero. Matai Romitana mu hairai. Natteda. Khoiga thangnaba khundagini. Nahanwai nang tamona masangamdabagi khoi tha amarom rimsta leidana matamduda makhoi ga ikhoi gase bet thangnana lei masu makhoi gi mama masangamdabagi matam kuina leiki matamduda asum loina gi bapun khibani mabung apaw yamna phabani loina ba nungai bani nang maga khaknagera Meghado khara ikairap tawna tapna khumlai. Khangdre taima kai haina khumdoino. Matai Romitana mu hairai. Phone number pirakke wari sano. Chumna sumti nauda. Wari sanaraga kona nongo masak khangnaro. Masak khangnaraga nangi apam pam da haibado. Nangna sum lepcharo. Nakhoi ani chumna sum loinaraga wari sano. Wari sanaba yamna nungai bane. Mangonda su ai paw haikige nangonda number pikre haiduna. Megha su hoi haiduna mobile number adu lawre. Meghana tuition loiraga yumna chatkraba matungda matai Romita do mahakna nupiduda phone amuk tawe. Nupiduna phone hek paikhalakpaga Romitana asumna hai. Roji nangi number do nahan laina haiba khoigi naw nupa du da pikhrabane nang maga wari phajana sanau ko nongo masak khangnaraga nangi apam pam da habado karino yengo ngasi makidi chumna phajana wari sanaba nungai ta habado na engonda paw mu hairo uko Rojido khare ikairap tawna hoi inama watai makhatade manam Romitana mo hangi nang bakay dawrige Rojina hairai kaisung tawde da inama thabak khara tawrambane adu inama mabu nupi atopadi koibra
Romitana mo hairake. Koidaba male. Ngasi aina maga wari sanabada nangi khangnaba nupi leibra hangbane. Nupi amata leidaba male. Magi mataudusu nupi koibagi mi mandeda. Matau asumna wari kaya amsu sanai. Mathangi numittagi Megana Rojida message thaba hawi. Roji su Megana tharapka message ado pakhum halle. Makhoi ani nungti numit khudingi message kaya yamna chamna tapna thanarakli. Marak marakta call su taunai. Thaba hangwa matamda wari kaya tattana sum sanarakli. Roji su yumna thabak yamna chinjai. Mahak matam ayambada yumgi thaba inkhang loirba matungda phi saduna lei. Mega su adu mangai. Mahakti thabak suba chu chatle. Aduga angang singa tuition su muk chatlibani. Makhoi anina wari sanariba haibabu thaba hangwa matamdane. Nungti numit khudingi wari adum sanarakpana makhoi ani karigumba ihul kharadi tapna phaunari. Phongdokti phongdoknade. Nongmadi Rojina asumna hairake. Mana Marumita khoida ma nongma koithorakani. Numituda leibiramu sakhangna si hairake. Megado haduna yaki. Laibak thibadi Rojina lakpa numil ado Megana thabak suba chatkibana mahak Rojiga thengna haude. Megasu numitto Roji unani haiduna thabak suba chatloi tawjarambani. Mahakna thabak suriba yumbu aduna migi order lae hojik ngahakta laktaba yade habadagi mahak numitto chatkibani. Mahakna thabak sufamda leirabasu mahak Rojiga unaninki yamna khoirangki. Matai Marumitana phone tawrakhi. Nang thabak loirabadi ngahakta lao Rojido ekhoida leiba kuire haiduna pau hairakpado Mega amukka hena langtaknaki. Mahak yamna thuna thabak losillaga para hatu chelakhi. Mahakna hek chelakpagadi Rojido mana Marumitana thonganda thindokpagi thokre. Thongalda Mega makhoi punnadi thengnai. Waridi sanakhidre. Khajiktang uhobane. Rojina gari tonlaga chatkraba matungda Matai Marumitaga Megaga wari kya sanai. Megana asumna hairaki. Taima as ai khara thengdokre. Rojido shawgibra. Matai Marumitana hairake. Shawdeda. Phajana ainabudi haikibane. Masu thabak chaloi tawrambane. Makhoigi yumbuna korakpadagi namduna chatkibani haiduna. Nangbu mahakna ji gari tonglamdaigido kharadi uhauba natra. Megana hairake. Masakpudi uhaure. Matai Marumitana hai. Masakti phajabane. Mabuksu yamna phabane. Yamnasu ingtapane. Nangi wakhalda mangaire. Nangbu kari khallige. Megado nokphet tawe. Konai hairagada itaima waisa hairamlaga Megado nokphet tawraga chenki. Mathangi numit amada Megaga Rojiga wari sanaba matamda Megana asumna hai. Hayengdi ai nakhoiromda lake. Nanga phajana sakhangnabadu pame. Rojina hai. Lao. Nahangi ai lakpadudi nang masak sengna uhaudabra. Megana hai. Kharabudi uhawida. Nom khaktang ahanba ubanina phajana laksinbadi ngamdre. Nangdi aibu uhawbra. Rojina makhumlae. Khara aisu uhawe. Nangdi nupa yamna male. Megado nokphet tawe. Megana hange. Phare adudi hayang pung kya da lauge. Rojina hai. Nungthingi matam da lao. Megana mo hanglae. Pung mari adwai da ai laklage. Nangdi natomda tholakadoira. Kana lakdoino. Rojina hai. Tallida itomda lakpadi. Khoigi imanabi amaga lakminage. Nang hayeng soidana lakda lakani ko.
Megana hai, lakani. Nang nungthinda namanabiduga soidana ngaibiramo. Asumna makhoi ani wari kaya sanarba matungda Megado mathangi numitki nungthinda Roji unaba chatle. Roji su mamanabi amaga Mega unaba tholai. Numittuda Megana Roji bu masak phajana khangle. Roji na su Mega bu masak khangle. Roji do mamai koidana yamna ingna phajai. Roji ga lakminabi mamanabi duna Roji dagidi nuksibakpa phajabadi khara hele. Matau asumna wari kaya sanare kari no kharchu chaminare. Mega su wari kaya sanaraba matungda yumda halakki. Numidangi matamda Roji ga makhoini wari sanaba matamda Megan asumna hairakki. Roji noi namanabi dudi madi kari ming kawi. Roji na khumlai. Priya kaubane kaidorage da. Megan hairake. Kaisum tawdeda. Madi hoji kari honarige. Roji na makhumme. Madi lairik tamlibane. College karibane. Makhoi ki imungdo paisa su yamna paibane. Nupi su matomto oibanina yamna su luna tawbane. Roji ki wahaising aduda Mega karigumba khara khalakko male. Mega na mahanglai. Madi nupa ka koina dro. Roji na hairake. Kaide nupa no da. Yamna ngauna leibane. Nupa ka amta koidabane. Ngaktang leiraga Mega na tapna mo hairake. Roji nangonde wa amta haige. Nang yagadra. Roji do nokphet tawraga yani da kai wano hairo. Mega na tapna sumna hairake. Nangi namanabi Priya do nang mateng khara pangbiyudana aige. Wahai adu tabada Roji pung ngakki thajakhide Megana adumna hairakani haiba. Ngasidagi nongnamuk sanaba hojariba aidi haikide hairiba wari asigi ahan matangkak asibu tabiraga tabiriba singna kari phawbibage habado comment tawiramo. Mathangi tangkakta karam oirakpa yabage habadusu mayamdu wakhan phongdokpiramo. Mayambu aroibada pantholik lamna amuk kana khurumjari.